Thadau Inpi Manipur Sangai Festival boycott taukhre. Thadau Inpi Manipur TIM gi Joint General Secretary Mangau Thadau Kuyak Pidro Thadorak Pachiro Lamana Lamdam Masigi Tangdu Laita Daba Pibam Amasum Sahi Ani Makahena IDP Sing Awapa Mayuk Natuna Laying Serakshita State Lengang Sangai Festival 2025 Sinana Bukona Rakushita Nungnang Bamasum Yaning the Bapungtoraduna TIM na Sangai Festival si boycott taure haina Fungtorakli Sirola Sinahai, Tang Dulaita, the Pibam Labor Maram Oeraga, Mioikan, Kutung Sata Mayunariba, Rehabilitation Gi, Tabak Toram Sing Mapung Padri, Bamasum, Pangan Pam Tokpa, Facility Kia, Pangan Mangam the Lady Nesta, Lenga Tourism Kumaini Hena, Lui Hena Kanduna, Sangai Festival Pangtu Torang Torokivasi, IDP Singa, Matam Sang Awaba Mayunarivasi, Lega Karisukandi Masum, Manada Hapti Tapani. Masida maram oiraga tuan organization kiana festival sibu boycott tawrakliba sigi saru amoina TIM na su Sangai Festival si boycott tawre lairiba lenga sina mai onsin gada basi Sangai Festival nati IDP singi rehabilitation amasum lamdam sida miyam na khawrang ngai na riba tang dulai tawa hanjil angna bigi lambi semba tuni Lenga asida tang dulai tawa hanjil hanana ba thabak thorom sing pakhat bigi mami miyam na uba phangdriba phawba transparency amadi accountability ga loinana thabak tawdriba phawba TIM na Sangai Festival gumba kumai singasi maram zadan state asida pangtoknaba honarapada makhatana yaningdaba phungdoktuna khongpham sena miyam gidamak lepkhigani hairenasu pausda makhatari Andhra Pradesh the security force the Maoist lalhauba taret hatkre Chhattisgarh inspector ama hatkre nipurum sokli Andhra Pradesh the security force the Maoist ki People's Liberation Guerrilla Army PLGA Battalion 1 Lusinglamba Madbi Hitma hatkraba matung ngarang sa security force ng Andhra Pradesh ki Mare Dumili area operation sa tabda Maoist makatan lalhauba taret hatkre hari Security force in Hakraba Maoist lalhauba taret adugi manung na nupi okum yorongki makoy haksang sing adu recover tawbang kre hauzik makata na security force no operation sa thari thasi ki kuthra phawgi manungda Home Minister Amit Shah gi direction makada Andhra Pradesh ki mapum kharadigi Maoist lalhauba sing maru phangna mutana bigidama anti Maoist operation sing asi pekhat pane hari nakala maromda ngarang Chhattisgarh Maharashtra ma di Madhya Pradesh ki tainaba try junction Madhya Pradesh police ki allied anti Naxalite unit ki Hawk Force Inspector ama kuthonabada Naxalite lalhauba sing nakakri Naxalite lalhauba singa ngarang ayu angan bada state ahum asigi try junction na kuthona hiba duda Hawk Force ki Inspector asiyaw no officer ni forum aso opanaki tungda Hawk Force Inspector Ashish Sharma asilaka na bugamdana laikida bari Chhattisgarh amadi Maharashtra police samnaduna joint operation kaya state ahum asigi tayo na pumapsing lepta na sa thari matang say ki Mars ta phawgi manungda center lenga na Naxalite amadi Maoist lalhauba sing marupung na muthat kani hai na phungdoki ba wapam adugi matung ino operation sing sa thabani makata na state ahum gi try junction na sida akan masikshin thorang lokotuna coming operation sa thabaw kredi Israel na yanakhiba sing khongoi na duna Lebanon na leiba refugee camp amada landaduna miyoi taramari hatkri Israel na Lebanon ga thamnakhiba yanaba sing khongoi na ramlaga amuhana Lebanon da leiba Palestinian refugee camp amada bomb gi landa sathaduna miyoi taraga mari hatkri Lebanon lenga na salaiba National News Agency na thamlako warol amada Israel army na Lebanon gi Khalid bin Al Walid Mox manakta leba car amatamna landara ki bagalojana Mox adura thibu humba sa thana basukan keri Lebanese Health Ministry na phungdorok pawarol amada Sidon City da leba Palestinian refugee camp Ain al Hilwha camp da landara ki badura miyoi taraga humdoi shiki masum kayana aso apanangan ki aso apanangan labas singa du manak nakpa hospital ambulance na hondok hunjin tawduna makata baleng sa takihay na su Health Ministry na phungdoki Mamangi leba ko numita su Israel na karamatam na landarak pada miyo ani hatkibani Israel na sa tarakiba landado Hamas resistance group ki mataktani hai ni Israel military na phungdok rabasu landado ga mari lena na karigumba wap mamata Hamas ki mekai digi phungdok palitri Israel amasum Hezbollah ki marakta US na asabu thaudang lauduna mamang segi November kunga taretagi hauduna khotokna batlapna bigi yana sirol sukuyak pinakraba matungda Israel na yana sirol adubu khongoi na duna Lebanon gi kha amasum nongpok thangma phamsingda tattana landa sa tarakibani Israel na missile drone amadi
ꯂꯩꯈꯥꯏ ꯌꯥꯎꯅ ꯂꯥꯟꯗꯥ ꯀꯌꯥ ꯆꯠꯊꯔꯛꯇꯨꯅ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯁꯤꯡꯕꯨ ꯃꯥꯡꯍꯟꯅꯅꯕꯒꯤ ꯃꯤꯡꯗ ꯂꯥꯟꯗꯥ ꯀꯌꯥ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯂꯦꯕꯥꯅꯟꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯕꯇ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯀꯤ ꯇꯨꯖꯨꯡꯕꯒ ꯂꯣꯏꯅꯅ ꯍꯤꯡꯅꯔꯤ꯫ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯦꯖꯕꯣꯂꯥꯒꯤ ꯃꯔꯛꯇ ꯏꯪ ꯇꯞꯄꯒꯤ ꯋꯥꯔꯣꯜ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯏꯖꯔꯦꯜꯅ ꯂꯦꯕꯥꯅꯟꯗ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ 250ꯒꯤ ꯃꯊꯛꯇ ꯍꯥꯠꯈ꯭ꯔꯦ꯫ ꯁꯤꯈꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ 103ꯇꯤ ꯃꯤꯆꯝꯅꯤ ꯍꯥꯏꯅ ꯂꯦꯕꯥꯅꯟ ꯂꯩꯉꯥꯛꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 950ꯔꯣꯝ ꯏꯖꯔꯦꯜꯒꯤ ꯂꯥꯟꯗꯥꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ ꯏꯪ 2018ꯒꯤ ꯑꯣꯛꯇꯣꯕꯔ 8ꯇꯒꯤ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯔꯛꯇ ꯂꯥꯟ ꯍꯦꯛ ꯍꯧꯈꯤꯕꯗꯒꯤ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯂꯦꯕꯥꯅꯟꯗ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯃꯄꯨꯡ ꯐꯥꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏ 3,000 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ ꯑꯃꯁꯨꯡ 18,000ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯏꯝꯐꯥꯜꯗ ꯂꯥꯛꯂꯝꯕ ꯆꯪꯈꯤꯕ ꯁꯦꯟꯐꯝ ꯂꯩꯉꯥꯛꯅ ꯄꯤꯊꯣꯛꯄꯤꯗꯅ ꯂꯩꯔꯤ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯝꯐꯥꯜꯗ ꯂꯥꯛꯂꯝꯕ ꯑꯗꯨꯒꯤ ꯁꯤꯜ ꯂꯥꯡꯈꯤꯕ ꯆꯪꯈꯤꯕ ꯁꯦꯟꯐꯝ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 30ꯔꯣꯝꯒꯤ ꯁꯦꯟꯐꯝ ꯂꯩꯉꯥꯛꯅ ꯄꯤꯊꯣꯛꯄꯤꯗꯅ ꯂꯩꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯒꯤ ꯁꯤꯜ ꯂꯥꯡꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 30ꯔꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤ ꯁꯦꯝꯕ, ꯍꯦꯂꯤꯄꯦꯗ ꯁꯥꯕ, ꯆꯧꯀ꯭ꯔꯤ ꯋꯥꯏꯕ, ꯋꯥꯇꯔ ꯁꯄ꯭ꯂꯥꯏ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯈꯨꯗꯣꯜꯄꯣꯠ ꯄꯤꯕ, ꯆꯥꯅ ꯊꯛꯅꯕ ꯁꯤꯜ ꯂꯥꯡꯕ ꯑꯃꯗꯤ ꯏꯟꯐꯣꯔꯃꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯗ ꯆꯪꯈꯤꯕꯅꯤ꯫ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠ, GAD, DIPRꯅꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯃꯈꯥꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 30ꯔꯣꯝꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯃꯨꯛꯇꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯦꯄ꯭ꯔꯨꯚꯦꯜ ꯄꯤꯕꯤꯔꯒ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯄꯤꯊꯣꯛꯄꯤꯅꯕ ꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯆꯤꯠ ꯄꯤꯔꯒ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯒ ꯆꯍꯤ 2.5ꯔꯣꯝ ꯁꯨꯔꯕ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯕ ꯃꯔꯛꯇ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 16ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯏꯝꯐꯥꯜꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯥꯛꯂꯝꯕꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯁꯛ ꯐꯖꯍꯟꯅꯕ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯂꯝꯕꯤꯒꯤ ꯅꯥꯛ ꯒꯦꯠꯇ ꯕꯦꯔꯤꯀꯦꯗ ꯈꯥꯕꯒꯤ ꯊꯕꯛꯁꯨ ꯄꯥꯏꯈꯠꯈꯤꯕꯅꯤ꯫ ꯃꯌꯥꯏ ꯂꯝꯕꯤ ꯁꯦꯝꯗ꯭ꯔꯕꯗꯤ ꯅꯕꯦꯝꯕꯔ 22ꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯃꯤꯌꯥꯝꯅ ꯃꯌꯥꯏ ꯂꯝꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯝꯕꯤꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯕꯦꯝꯕꯔ 22ꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯃꯥꯂꯜ ꯏꯝꯐꯥꯜ ꯋꯦꯁꯅ ꯆꯦꯔꯣꯜ ꯑꯃꯗ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯁꯦꯝꯕꯤꯔꯛꯇꯕꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯆꯤꯜꯂꯛꯈꯤꯕꯗꯒꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯑꯦꯛꯁꯤꯗꯦꯟ ꯀꯌꯥ ꯊꯣꯛꯂꯛꯄ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯁꯣꯏꯅꯥꯏꯕ ꯑꯣꯏꯍꯟꯈꯤꯕ, ꯀꯌా ꯑꯃꯅ ꯑꯅꯥ ꯑꯌꯦꯛ ꯆꯠꯄꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯅꯪꯗꯅ ꯂꯩꯈꯤꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯄꯅ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 13ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯃꯌꯥꯏ ꯂꯝꯕꯤ ꯃꯇꯝꯒ ꯆꯨꯅꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯕꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯇꯝ ꯀꯛꯇꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯅꯨꯃꯤꯠ 2 ꯆꯨꯞꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯑꯣꯛꯇꯣꯕꯔ 19ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ, ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡ, ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯂꯣꯏꯅꯅ ꯃꯥꯂꯜꯒꯤ ꯑꯄꯨꯟꯕ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯅ DC ꯀꯝꯄ꯭ꯂꯦꯛꯁ, ꯕꯥꯕꯨꯄꯔꯥ, ꯏꯝꯐꯥꯜꯗ ꯐꯝꯃꯤꯟꯅꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯂꯝꯕꯤ ꯑꯁꯤꯒꯤ ꯄꯣꯠꯍꯣꯜ ꯃꯦꯟꯕ ꯂꯣꯏꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯡ ꯈꯔ ꯊꯥꯕ, ꯀꯣꯏꯂꯥꯁ ꯃꯇꯦꯛ ꯈꯔ ꯊꯥꯕ ꯅꯠꯇꯅ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯐꯖꯅ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯐꯤꯕꯝ ꯁꯣꯛꯂꯕ ꯁꯥꯃꯨꯔꯧꯗꯒꯤ ꯄꯤꯁꯨꯝ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯃꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯁꯣꯛꯆꯤꯟꯕ ꯍꯦꯜꯂꯛꯂꯤ꯫ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ PWDꯒꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯃꯗꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯈꯟꯕꯤꯗꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯁꯤꯅ ꯆꯞ ꯆꯥꯅ ꯇꯥꯛꯂꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯌꯥꯎꯅ ꯊꯥꯖꯕ ꯄꯤꯈꯤꯕ ꯊꯕꯛꯄꯨ ꯊꯧꯑꯣꯏꯔꯛꯇꯕ ꯑꯁꯤꯗ DC ꯑꯁꯤ PWDꯒꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯃꯗꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯃꯈꯥꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯊꯣꯛꯂꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡ, ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯑꯁꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯈꯟꯖꯕꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 22 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯃꯌꯥꯏ ꯂꯝꯕꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯋꯥꯡꯒꯣꯏ 1ꯗꯒꯤꯅ 15 ꯑꯁꯤ ꯁꯦꯝꯕꯤꯗ꯭ꯔꯕꯗꯤ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯕꯦꯝꯕꯔ 22ꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯦꯔꯣꯏꯟ ꯒ꯭ꯔꯥꯝ 150 ꯐꯥꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯔꯦꯚꯤꯅ꯭ꯌꯨ ꯏꯟꯇꯦꯂꯤꯖꯦꯟꯁ DRI ꯑꯃꯁꯨꯡ 38ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯤꯗꯤꯝ ꯔꯣꯗꯀꯤ
ꯂꯥꯡꯈꯥꯏ ꯚꯤꯂꯦꯖꯇ ꯃꯤꯑꯣꯏ ꯑꯅꯤꯗꯒꯤ ꯍꯦꯔꯣꯏꯟ ꯆꯤꯡꯅꯕ ꯒ꯭ꯔꯥꯝ 150.26 ꯐꯨꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯅꯕꯦꯝꯕꯔ 19 ꯑꯃꯁꯨꯡ 18ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯑꯊꯦꯡꯕꯗ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯔꯦꯚꯤꯅ꯭ꯌꯨ ꯏꯟꯇꯦꯂꯤꯖꯦꯟꯁ DRI ꯑꯃꯁꯨꯡ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯅꯤ ꯐꯥꯔꯒ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯍꯦꯔꯣꯏꯟ ꯒ꯭ꯔꯥꯝ 150.28 ꯑꯗꯨ ꯐꯨꯒꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯗ꯭ꯔꯒꯁꯤꯡꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯕꯦꯡꯛ ꯁꯤꯡꯍꯥꯇꯒꯤ ꯗꯦꯕꯤꯗ ꯁꯤꯌꯥꯠ ꯃꯨꯑꯥꯟ ꯂꯤꯑꯥꯟ ꯑꯃꯁꯨꯡ ꯆꯍꯤ 16 ꯑꯄꯣꯛꯄ ST ꯄꯥꯎꯜ ꯍꯧꯈꯊꯥꯡ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯜꯖꯪ ꯚꯤꯂꯦꯖꯇꯒꯤ ꯅꯦꯍꯒꯣꯃꯥꯡ ꯆꯍꯤ 19 ꯑꯄꯣꯛꯄ ꯈꯦꯟꯈꯥꯂꯤꯌꯥꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯇꯤꯗꯤꯝ ꯔꯣꯗꯇꯒꯤ ꯂꯤꯈꯥꯏ ꯚꯤꯂꯦꯖꯇ ꯑꯄꯨꯟꯕ ꯇꯤꯝ ꯑꯗꯨꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯆꯦꯛ ꯇꯧꯈꯤ꯫ ꯉꯔꯥꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯆꯠꯄ ꯃꯇꯝꯗ ꯆꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯒꯥꯔꯤ ꯑꯅꯤ ꯂꯥꯛꯈꯤ꯫ ꯂꯥꯛꯈꯤꯕ ꯒꯥꯔꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯦꯕꯤꯗ ꯁꯤꯌꯥꯟ ꯃꯨꯑꯥꯟ ꯂꯤꯑꯥꯟ ꯆꯍꯤ 16ꯅ ꯌꯥꯃꯥꯍꯥ R15 ꯑꯃ ꯊꯧꯔꯒ ꯂꯥꯛꯈꯤ꯫ ꯅꯦꯒꯧꯃꯥꯡꯅ ꯃꯍꯤꯟꯗ꯭ꯔꯥ ꯕꯣꯂꯦꯔꯣ ꯅꯝꯕꯔ MN04A 6964 ꯊꯧꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯈꯨꯒꯥꯗ ꯂꯩꯕ ꯄꯣꯁꯇ ꯀꯧꯔꯒ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯋꯤꯠꯅꯦꯁꯀꯤ ꯃꯃꯥꯡꯗ ꯆꯦꯛ ꯇꯧꯈꯤ꯫ ꯃꯍꯤꯟꯗ꯭ꯔꯥ ꯕꯣꯂꯦꯔꯣ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯁꯥꯄꯣꯟ ꯀꯦꯞ 36ꯇ ꯍꯥꯞꯂꯝꯕ ꯍꯦꯔꯣꯏꯟꯗꯤ ꯆꯤꯡꯅꯕ ꯄꯣꯠꯂꯝ ꯒ꯭ꯔꯥꯝ 150.28 ꯑꯗꯨ ꯐꯨꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯐꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯗ꯭ꯔꯒ ꯇꯦꯁꯇꯤꯡ ꯀꯤꯠꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯆꯠꯊꯕ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯐꯤꯜꯗ ꯇꯦꯁꯇꯤꯡꯗ ꯄꯣꯠꯂꯝ ꯑꯗꯨ ꯍꯦꯔꯣꯏꯟ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯒꯥꯔꯤꯁꯤꯡ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯅꯤꯁꯨ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯒꯤ ꯐꯪꯈꯤ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒ ꯂꯣꯏꯅꯅ DRI ꯏꯝꯐꯥꯜꯗ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯂꯤ꯫ ꯊꯧꯕꯥꯜ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯉꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 2 ꯀꯔꯟꯆꯤ ꯆꯦꯛꯀꯣꯟꯒꯤ ꯃꯅꯥꯛꯀꯤ ꯃꯣꯏꯔꯥꯡ ꯄꯥꯂꯤꯗꯒꯤ ꯇꯦꯟꯊꯥ ꯇꯥꯕ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯂꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕ ꯆꯥꯎꯔꯥꯛꯅ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ MD ꯑꯁꯀꯔ ꯑꯂꯤ, ꯑꯇꯣꯞꯄ ꯃꯃꯤꯡꯅ ꯕꯣꯏꯆꯥ ꯆꯍꯤ 22 ꯑꯄꯣꯛꯄ MD ꯃꯨꯖꯥꯐꯔ ꯑꯂꯤ ꯀꯧꯏ꯫ ꯁꯉꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 2ꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯄꯨꯂꯤꯁꯅ ꯑꯟꯅꯦꯆꯔꯦꯜ ꯗꯦꯊ ꯌꯨꯇꯤ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯊꯤꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜ ꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤꯅ ꯊꯥꯏꯂꯦꯟ ꯕꯣꯔꯗꯔꯗ ꯑꯣꯟꯂꯥꯏꯟ ꯁ꯭ꯀꯦꯝ ꯁꯦꯟꯇꯔ ꯔꯦꯗ ꯆꯠꯊꯕꯗ ꯃꯤꯑꯣꯏ 350 ꯐꯥꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯕꯥꯛ ꯑꯗꯨꯒ ꯊꯥꯏꯂꯦꯟꯒ ꯂꯣꯟꯅꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯑꯣꯟꯂꯥꯏꯟ ꯏꯟꯇꯔꯅꯦꯠ ꯁ꯭ꯀꯦꯝ ꯍꯕ ꯁꯦꯟꯇꯔ ꯔꯦꯗ ꯆꯠꯊꯈꯤꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 350 ꯐꯥꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯧꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯔꯛꯂꯤꯕ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠꯀꯤ ꯊꯕꯛ ꯑꯣꯟꯂꯥꯏꯟꯗ ꯆꯠꯊꯕꯒꯤ ꯃꯔꯨꯑꯣꯏꯕ ꯁꯦꯟꯇꯔ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯔꯦꯗ ꯆꯠꯊꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯣꯄꯣꯖꯤꯁꯟ ꯂꯨꯞꯁꯤꯡꯗ ꯁ꯭ꯀꯦꯝ ꯁꯦꯟꯇꯔꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯠꯊꯍꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯤꯡ ꯑꯗꯨ ꯂꯥꯟꯃꯤꯅ ꯂꯧꯁꯤꯟꯕ ꯉꯝꯂꯛꯄꯗꯒꯤ ꯔꯦꯗ ꯆꯠꯊꯗꯨꯅ ꯁꯦꯟꯇꯔꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯔꯛꯈꯤꯕꯅꯤ꯫ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯒꯦꯝꯕ꯭ꯂꯤꯡ ꯑꯃꯁꯨꯡ ꯐ꯭ꯔꯣꯗꯀꯤ ꯃꯔꯨꯑꯣꯏꯕ ꯁꯦꯟꯇꯔ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯋꯦ ꯀꯣꯀꯣꯗ ꯔꯦꯗ ꯆꯠꯊꯈꯤ ꯍꯥꯏꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯐꯣꯡꯕ ꯂꯩꯉꯥꯛꯀꯤ ꯄꯥꯎꯆꯤ ꯑꯣꯏꯔꯤꯕ ꯒ꯭ꯂꯣꯕꯦꯜ ꯅ꯭ꯌꯨꯁ ꯂꯥꯏꯠ ꯔꯤꯄꯣꯔꯠ ꯑꯃꯅ ꯄꯤꯔꯛꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯤꯔꯝꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ 393 ꯌꯥꯎꯈꯤ꯫ ꯃꯈꯣꯏꯅ ꯑꯣꯟꯂꯥꯏꯟ ꯒꯦꯝꯕ꯭ꯂꯤꯡ ꯑꯣꯄꯔꯦꯁꯟꯗ ꯁꯤꯖꯤꯟꯅꯔꯝꯕ ꯃꯣꯕꯥꯏꯜ ꯐꯣꯟ 10,000 ꯔꯣꯝꯁꯨ ꯐꯨꯒꯠꯄ ꯉꯝꯈꯤ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁ꯭ꯋꯦ ꯀꯣꯀꯣ ꯑꯦꯔꯤꯌꯥ ꯑꯗꯨ ꯆꯂꯥꯏꯅꯕ ꯍꯣꯠꯅꯕꯗ ꯆꯩꯅꯥ ꯀꯝꯕꯣꯗꯤꯌꯥꯒꯤ ꯐꯥꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯌꯥꯇꯥꯏꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯆꯦꯋꯤꯖꯤꯌꯥꯡꯅ ꯃꯄꯨꯡ ꯑꯣꯏꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯆꯂꯥꯏꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯀꯨꯝꯖ ꯏꯪ 2022ꯗ ꯊꯥꯏꯂꯦꯟꯗꯒꯤ ꯐꯥꯔꯕ ꯃꯇꯨꯡ ꯆꯩꯅꯥꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯣꯟꯂꯥꯏꯟ ꯒꯦꯝꯕ꯭ꯂꯤꯡ ꯑꯃꯁꯨꯡ ꯐ꯭ꯔꯣꯗ ꯑꯣꯄꯔꯦꯁꯟꯒꯤ ꯆꯥꯔꯖꯇ ꯀꯦꯁ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯝꯄꯅꯤ ꯌꯥꯇꯥꯏꯅ ꯕ꯭ꯔꯤꯇꯤꯁ ꯑꯃꯁꯨꯡ USꯀꯤ ꯁꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯄꯥꯏꯈꯠꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ COVID-19 ꯄꯦꯟꯗꯦꯃꯤꯛꯀꯤ ꯃꯇꯨꯡꯗ ꯊꯥꯏꯂꯦꯟ, ꯃ꯭ꯌꯥꯟꯃꯥꯔ, ꯂꯥꯑꯣꯁ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯣꯟꯂꯥꯏꯟ ꯁ꯭ꯀꯦꯝ ꯁꯦꯟꯇꯔꯁꯤꯡ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯄ ꯍꯧꯔꯛꯄꯅꯤ꯫ ꯄꯟꯕ ꯌꯥꯕꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ $$ ꯕꯤꯂꯤꯌꯟ ꯀꯌꯥ ꯀꯂꯦꯛꯁꯟ ꯇꯧꯕ ꯉꯝꯈꯤ꯫ ꯂꯣꯏꯅꯅ ꯑꯣꯟꯂꯥꯏꯟ ꯁ꯭ꯀꯦꯝꯒꯤ ꯈꯨꯠꯊꯥꯡꯗ ꯃꯈꯣꯏꯅ ꯇ꯭ꯔꯥꯐꯤꯛ ꯇꯧꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁ꯭ꯀꯦꯝ ꯀꯝꯄꯥꯎꯟ ꯑꯗꯨꯗ ꯅꯝꯐꯨꯗ ꯊꯕꯛ ꯁꯨꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯁꯥꯏꯕꯣꯜ ꯄꯣꯁꯠꯀꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯕꯣꯜꯗ ꯂꯩꯕ 3ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ A ꯀꯝꯄꯅꯤꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯃꯔꯤꯡ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ MSUꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫
MSUꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯁꯤꯔꯣꯜ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯥꯏꯔꯦꯜ ꯁꯥꯏꯖꯤꯝꯈꯨꯜꯗꯒꯤ ꯕꯥꯈꯝ ꯁꯤꯊꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯁꯣꯃꯤꯊꯥꯟ ꯁꯤꯡꯊꯣꯡꯁꯩ 25 ꯀꯧꯕ ꯃꯔꯤꯡ ꯅꯍꯥ ꯑꯃ ꯋꯥꯟꯊꯔꯛꯄꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯁꯥꯏꯕꯣꯜ ꯄꯣꯁꯇ ꯐꯥꯔꯁ ꯑꯦꯗ ꯄꯤꯅꯕ ꯄꯨꯈꯠꯈꯤ꯫ ꯄꯣꯁ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯉꯥꯏꯍꯟꯗꯨꯅ ꯃꯔꯤꯡ ꯅꯍꯥ ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯣꯛꯇꯔ ꯑꯃ ꯊꯣꯛꯂꯛꯂꯒ ꯅꯍꯥ ꯑꯗꯨ ꯄꯨꯈꯤꯅꯕ ꯈꯪꯍꯜꯂꯛꯄꯅꯤ꯫ ꯅꯨꯄꯥ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯄꯗ ꯄꯥꯂꯦꯜ ꯌꯧꯔꯛꯄꯗ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯃꯔꯤꯡ ꯅꯍꯥ ꯑꯃꯅ ꯂꯩꯈꯤꯗꯕ MSUꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯝꯕꯤꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯂꯣꯀꯦꯜ ꯔꯦꯁꯤꯗꯦꯟꯠꯁꯤꯡꯕꯨ ꯃꯁꯛ ꯈꯪꯅ ꯃꯊꯧ ꯇꯥꯗꯕ ID ꯄ꯭ꯔꯨꯐꯁꯤꯡ ꯍꯪꯗꯨꯅ ꯃꯔꯝ ꯂꯩꯇꯅ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯊꯝꯕꯁꯤ ꯍꯔꯥꯁꯃꯦꯟꯠ ꯄꯤꯕꯅꯤ꯫ ꯁꯥꯏꯕꯣꯜ ꯑꯃꯁꯨꯡ ꯁꯤꯇꯥꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯣꯁꯇ ꯂꯂꯣꯟ ꯏꯇꯤꯛꯀꯤꯗꯃꯛ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯔꯤꯕꯁꯤꯡꯕꯨ ꯊꯤꯡꯗꯨꯅ ꯊꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯤ ꯑꯃꯒꯤ ꯍꯤꯡꯕꯒꯤ ꯍꯛ ꯆꯦꯂꯦꯟꯖ ꯇꯧꯕꯅꯤ ꯑꯃꯁꯨꯡ ꯁꯦꯜ ꯊꯨꯝ ꯇꯥꯟꯕ ꯆꯠꯄꯗ ꯑꯊꯤꯡꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡ ꯑꯄꯟꯕ ꯂꯩꯇꯅ ꯆꯠꯍꯟꯗꯨꯅ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯐꯪꯍꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯁꯦꯟꯃꯤꯠꯂꯣꯟ ꯁꯦꯝꯖꯕꯗ ꯁ꯭ꯇꯦꯕꯜ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯃꯔꯤꯡ ꯅꯍꯥ ꯑꯃ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯂꯣꯏꯅꯅ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 18ꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯟ ꯔꯤꯚꯣꯂꯨꯁꯅꯔꯤ ꯁꯣꯜꯖꯔ 150 ꯍꯦꯟꯅ ꯑꯁꯤ ꯑꯅꯥ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯆꯤꯟ ꯑꯦꯐꯤꯌꯔꯁ INCꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯅ ꯌꯥꯝꯗ꯭ꯔꯕꯗ ꯆꯤꯟ ꯔꯤꯚꯣꯂꯨꯁꯅꯔꯤ ꯁꯣꯜꯖꯔ 115 ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯥꯎꯠꯁꯥꯏꯗ ꯆꯤꯟ ꯁ꯭ꯇꯦꯠꯇꯒꯤ ꯃꯤꯑꯣꯏ 13ꯒ ꯄꯨꯟꯅ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 150 ꯍꯦꯟꯅ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 935 ꯆꯤꯟ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯁꯣꯛ ꯑꯄꯟꯕ ꯅꯪꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ꯫ ꯂꯣꯏꯅꯅ ICAꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤꯕ ꯆꯤꯟꯂꯦꯟ ꯖꯒꯥ ꯑꯁꯤꯗ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯍꯥꯎꯁ 1,100, ꯔꯤꯂꯤꯖꯤꯌꯁ ꯕꯤꯜꯗꯤꯡ 42 ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠ ꯕꯤꯜꯗꯤꯡ ꯄꯨꯟꯅ 30 ꯑꯃ-ꯑꯇꯥ ꯊꯣꯛꯂꯦꯁꯨ ꯍꯥꯏꯔꯤ꯫ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫